Tha asigi kuntramatoida Uttar Pardesh ki Noida leiba Noida Indoor Stadium na pangthokkhiba MFN 15 Interim Bantamweight World Champion da Kantharaj Agasa bu maithiba piduna champion Oirakkhraba Chungreng Koren ngasi Imphal da thunglakhibaga loinana mahakki emung manung amadi maikei kayadagi meeoi shingna Taramna Okkhre Chungreng Koren na Imphal gi birthday Kantharaj International Airport hek thunglabaga paumi singuna bada mahakna hai MMA gi sanare moina Manipuri mingchet propangam asi yamna nungaiba fawi MMA masana asida mahakna ngasi fangliba fida asi kannaba hotnabada chahi Taramna rom hanba leitana thongna amaga loinana hotnaraki ngasi mahakna mai paglakpa sina sanabagi lamda anobu mayonama oiraga angama thakta honaduna makhatana mingchet kya ama puraknaba lepa leitana honakigani mahakna faida sida saruk yaba matamda mahakki furupti apikpa furupti mahakki kanasu leiti haina pukning sonthaki adubu madugi tayonabada Noida Stadium da mahakki damak furupki khenaba leitana iramda masigi reicha kyana mahakku pukning thogallakhiba sing adu ubada adugi matik apenba fauki Lamna masigi recha singi minung si amadi thawsal dagi ngasi mahakna mai pakma ngambani notice maruina Manipuri recha singda MMA gi skill ningthina lei adomoina mak hiram asida ningthina haithoi singthoi chungi matamda Meeyamna thokning mana henman kibana maithiba nangmani matam changla pasu sangna hanba leitana thawnaga loinara honarabadi makoi maithiba piba ngamba kana su leiroi haina Chungreng Koren na lamdam asigi sanori singbu singthaduna thawna hapki tasing na ga side aigi turning point ahawbane haibe ai ko hoi side hen ima lebak ke thunglakhibaga ima gi damakta mingchat porokpong am oijage mayamna su bor pbo haibase haijaninge hoi sibau gi lakpa journey si matek ti haibe adre mapum ni se aina sigi achievement phangna bhona da chahi 35 gi matung da aina phangmani adoki matik waraga honaraga aina phangjarakne haijaninge mayamgi matengdagi tasengna haragi aduki matik yamgre aina pijaning badi adubu aisi tasengna ai khalame aigidi mi leite aduga aigi jati di yampi yam fruipsi yampi adubu ai khangowdana go tasengna ai asidi surprise oye aigi damakta hol da ching tam khaidana aigi damakta Noida Stadium du aduki matik aigi damakta yamamani dik ai thajarude do mayamduna aibu pungning thawgat pirakpa adai nungsi birakpa wahai ga adai laubirakpa mayamduda moi mayamduda adai live yang biriba mayamda ai credit pijaninge aduke madik thongna happy gi haiba tai go aina thajarudobdo aina mangudo manglando mayamna aibu aduke matik nungsi birammodo aduke damanta mathang tabasi hoi ai se sidai hena keno tawba jaga da chatkena khalle aduga plan su mayam lei haidok pasu yawa yadaba su mayam lei ri manung